Lipun Channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri. Iramdamgi oiba phungawari loinana tonghan furup kanglupki wari masa kayama. Channel asina mihamda lepa leitana khudol tamjari. Loinana channel asibu hena mapung phanabagidamagta adom-adomgi thaujal nizari. Ngasisu mahaugsagumna yamna nungairiba wari amakhak puduna lakchari. Wari asigi mamingdi Laigi Sagol. Wari asi pathokjarapa matamda wahai wata soikilankiba yaurbasu tabiriba khwai khibikna chauna ngakpigani. Wari asi kari kamdobuge haibadu mayam punna mitleng taminarasi. Mayamgi mafamda khudol tamjari. Laigi Sagol. Ahingi thenglaba matam asida nupi amana yamna wana mahaki piklibi mamom adubu manamda posinduna mahak yamna pakhatna thawai hingnanaba masadu chokthaba naidana chelaklammi. Mahak makhong adu thangbadi thoksilaktrabani adubu phatraba mioising adugi makhutta takhrabadi soidanamak thawai manglagani. Nongsu atat akham leitana chutharaklami. Nupi asigi matungda phimu setpa nupa kharana kanna tanaraklami. Nupasing asina kanna law khongduna nupi asi nanthokhankhiba yade hairi. Nupi asina yamna pakhanna asum lepa leitana chelakpana khanghogdana sagol ama khakna yamna hauna khongduna mama macha makhoi ani tamna chensilaklami. Sagol asina mama machagi thawaibu kanbirage haibagi matagumna hauna su khonglammi. Sagol asigi matau khanglabada mama asina piklibi mamom chahi ani tamak surakpada mangairibi asibu manamdagi lauthaduna mamangda phamalladuna mama macha makhoi animak sagol sayang thakta kakhattuna mafam asidagi nathokhinaba tawraklammi. Sagol asina haifet thauba haurakpada mangairi. Matunglomda tanarakliba mioising adugi maraktagi nupa amana karigumba machin tumba saisang amana langlaklammi. Saisang aduna mama oiribi mahaki mananganda khangyung yunglammi. Aroiba mikup oina nungsirabi machanupi asida amuktang maraibakta nungsina chupiraduna nunghiknaba khonjelga loinana asumna hairaklammi. Imom ngasidagi palem aihaka sena khainaba haibadu oireko. Imomgi thawai hingdaba yade. He Sagol, nahangna asingbamak ima ichagi awaba asidagi kokpinaba taibang sembiba mapu mahangna thabirakpa oirabadi imom asibu karisu tekta kaidana mafam chaba amada yauhanbiudo. Asi haiduna piklibi mamom adubu charei phi aduna ningthijana Sagol asida posinbirammi. Piklibi nawa asina pale mahakpu yengladuna thamoi soknasu tengthajari. Marol sengphatana palembu kaujari. Sagol asisu yamna singba haibadu oirammi. Sagol asina asum lepa leitana chelaklammi. Adubu marak aduda palem oibi mahakti Sagol thaktagi taduna leihawi. Phatraba mioising aduna nupi adugi manakta changsinkhiduna adumak yaibi thawai laurammi. Mafam adu tamna leihore. Sagol asina asum lepa leitana chelakpana Singi lamdam oiriba umang amada yausilaklammi. Piklibi nawa asina masadu waman khibana adumak Sagol asigi namda tumthakhirami. Kanna chelaklamba Sagol mahaksu khonglei taptharaktuna tapna asum laklammi. Umang asigi mafam amada laptakna khangpoksang ama saduna lairibadu Sagol asina uraklammi. Khangpoksang asi mioi amata lairamde. Sagol asina changsilaktuna khangpoksang asida tapna kunthaраktuna ahing asima yareklammi. Singi khul asigi maming Usuplen haina kaurammi. Mafam asida lairiba khunja pumnamak magi mathau taunaduna yamna nungsi chanana khundariba mafam amani. Wangchong amadi pomi kauba matai manau ani lairammi. Makhoi ani mamitta macha amata uramde. Matam ayambada macha amatang
ꯃꯃꯤꯠꯇ ꯎꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯃꯆꯥ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯔꯥ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯃꯥꯏꯕ ꯌꯥꯡꯂꯣꯟꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯈꯤ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯣꯝ ꯑꯃ ꯐꯪꯖꯧ ꯍꯥꯏꯕꯗꯤ ꯂꯩꯗꯣ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯋꯥꯠꯈꯤꯅꯤ ꯅꯃꯣꯝ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯍꯤ ꯌꯥꯏ ꯆꯦꯜꯂꯨ ꯍꯥꯏꯕꯁꯨ ꯂꯩꯗꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯡꯂꯣꯟꯅ ꯇꯥꯛꯄꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯉꯁꯤꯁꯨ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯍꯧꯁꯥꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯖꯔꯤꯕ ꯑꯗꯨ ꯉꯁꯤꯁꯨ ꯌꯦꯡꯁꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯨꯠꯇ ꯌꯣꯠꯄꯥꯛ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯄꯥꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯄꯥꯝ ꯑꯁꯤꯗ ꯌꯧꯔꯛꯂꯗꯨꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯥꯟ ꯃꯥꯏꯔꯦꯟ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯅꯤꯡꯊꯤꯖꯅ ꯁꯣꯝꯕꯤꯔꯝꯃꯤ ꯄꯣꯝꯃꯤꯅ ꯃꯄꯨꯔꯣꯏꯕ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯤ ꯉꯔꯥꯡ ꯁꯪꯗ ꯊꯝꯂꯝꯕ ꯃꯪꯒ꯭ꯔꯥ ꯑꯔꯧꯕ ꯈꯔ ꯂꯩꯔꯝꯈꯤꯒꯅꯤ ꯆꯥꯈꯤꯁꯤ ꯂꯧꯔꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣꯝꯗ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯋꯥꯡꯆꯣꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯆꯪꯂꯝꯃꯤ ꯄꯣꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯄꯔꯞ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯋꯥꯡꯆꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕ꯭ꯔꯥ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪ ꯑꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯅꯋꯥ ꯑꯃ ꯂꯩꯔꯝꯂꯦ ꯄꯣꯝꯃꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯋꯥꯡꯆꯣꯡ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯔꯞ ꯆꯠꯇꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯅꯋꯥ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯆꯔꯩ ꯐꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅ ꯇꯧꯗ꯭ꯔꯤ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯂꯣꯏꯅꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯉꯩ ꯑꯃꯥꯏꯕ ꯌꯥꯡꯂꯣꯟꯅ ꯇꯥꯛꯄꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯛꯂꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯁꯛꯅ ꯌꯣꯛꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯐꯔꯛꯂꯝꯃꯤ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯌꯣꯛꯄ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯌꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯅꯔꯝꯗꯦ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯣꯛꯆꯕꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯃꯃꯣꯝꯅꯤ ꯍꯥꯏꯅꯔꯝꯃꯤ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯣꯝꯕꯨ ꯅꯨꯡꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯎꯁꯨꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯌꯥꯔꯧꯊꯦꯜ ꯀꯧꯕ ꯈꯨꯜ ꯑꯃꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯩꯔꯨꯡꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯀꯩꯔꯨꯡꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯝꯕ ꯃꯈꯥ ꯇꯥꯕ ꯑꯁꯤꯗꯤ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯆꯧ ꯍꯥꯏꯕꯒꯦ ꯑꯗꯨꯛ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯕꯤꯔꯛꯂꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯃꯣꯝ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯃꯈꯩ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯀꯩꯔꯨꯡꯕ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯀꯛꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥ ꯃꯤꯠꯊꯤꯕꯣꯡ ꯄꯥꯡꯗꯕ ꯁꯥ ꯅꯈꯣꯏꯕꯨ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯨꯔꯦꯜ ꯀꯦꯟꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯀꯩꯔꯨꯡꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯁꯤꯟꯊꯥ ꯑꯗꯨꯒꯤꯗꯃꯛ ꯀꯩꯔꯨꯡꯕ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗꯕ ꯌꯦꯡꯉꯨ ꯅꯈꯣꯏ ꯅꯃꯤꯠ ꯄꯦꯅ
ꯑꯩꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯔꯨꯡꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯈꯨꯝꯂꯤꯕ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯔꯨꯡꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯤ ꯃꯃꯣꯝ ꯑꯗꯨꯅ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯇ꯭ꯔꯤꯉꯩ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯋꯥ ꯑꯗꯨꯒ ꯂꯣꯏꯅꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯀꯩꯔꯨꯡꯕ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯅꯈꯣꯏ ꯀꯩꯔꯨꯡꯕ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯔꯣꯛꯊꯦꯜ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟ ꯃꯍꯥꯛꯀ ꯀꯩꯔꯨꯡꯕꯒ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥꯕꯨꯁꯨ ꯀꯩꯔꯨꯡꯕ ꯃꯍꯥꯛꯅ ꯁꯤꯖꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯣꯏꯅ ꯃꯁꯥꯒꯤ ꯃꯔꯅꯥꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯔꯨꯡꯕ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯤꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯃꯈꯛꯇꯃꯛ ꯄꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯀꯩꯔꯨꯡꯕ ꯃꯍꯥꯛꯀꯤꯅ ꯃꯃꯣꯝ ꯑꯣꯏꯅ ꯑꯃꯇꯪ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯅꯤ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯣꯝ ꯎꯁꯨꯝ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯃꯊꯣꯠ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯗ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯥꯈꯪ ꯀꯌꯥꯅꯁꯨ ꯎꯁꯨꯝꯒꯤ ꯆꯪꯈꯣꯜꯂꯕ ꯃꯇꯧ ꯑꯁꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯎꯁꯨꯝꯅꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯏꯉꯥꯎ ꯉꯥꯎꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯄꯥꯝ ꯑꯗꯣꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯜꯂꯕ ꯂꯩꯀꯥꯡ ꯃꯆꯨ ꯆꯨꯁꯜꯂꯛꯂꯕ ꯈꯥꯎ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯔꯩ ꯐꯤ ꯑꯃꯒ ꯇꯧꯗ꯭ꯔꯤ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯁꯨꯝ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯄꯂꯦꯝꯒ ꯄꯟꯊꯧꯒꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯗꯧꯅꯗꯧꯔꯤꯕꯅꯣ? ꯀꯥ ꯑꯁꯦ ꯃꯣꯠꯅꯕꯅꯤꯗ꯫ ꯃꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯊꯝꯂꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯂꯦꯝ ꯄꯟꯊꯧꯗ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯀꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯊꯝꯂꯝꯃꯤ꯫ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯝꯗꯒꯤ ꯀꯨꯝꯂꯛꯂꯗꯨꯅ ꯃꯃꯣꯝ ꯃꯍꯥꯛꯅ ꯇꯔꯥꯃꯊꯦꯜ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯤꯟꯗꯝꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯃꯌꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯡꯕꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎꯁꯥ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯁꯤꯡꯒꯤ ꯃꯔꯛꯇꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯥꯏꯔꯒꯗꯤ ꯎꯁꯨꯝꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤꯀꯣ꯫ ꯁꯦꯡꯕꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯤꯡꯌꯥꯏꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣꯗ ꯏꯇꯥꯎ, ꯑꯗꯨꯕꯨꯗꯤ ꯂꯤꯡꯌꯥꯏ ꯑꯩꯍꯥꯛꯅ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯎꯁꯨꯝꯅꯤꯗꯅ꯫ ꯀꯔꯨꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯗ ꯉꯥꯎꯗꯕ ꯄꯥꯈꯪ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯎꯁꯨꯝꯒꯤ ꯐꯖꯕꯅ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯀꯔꯨꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯤꯡꯌꯥꯏ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯎ ꯀꯔꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ? ꯂꯤꯡꯌꯥꯏ ꯑꯩꯍꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯨꯅꯒꯦ ꯇꯧꯔꯛꯏ꯫ ꯁꯦꯡꯕꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯅꯤꯗ꯫ ꯃꯁꯥꯗꯤ ꯈꯪꯗ ꯃꯃꯤꯗ ꯉꯥꯎꯕꯁꯨ ꯌꯥꯝꯅ ꯂꯩ꯫ ꯂꯩꯁꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯤꯡꯌꯥꯏ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ, ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯈꯪꯗꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥ ꯑꯗꯨꯒ ꯃꯥꯟꯅꯒꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯦꯡꯕꯨꯅ ꯂꯤꯡꯌꯥꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫
ꯀꯔꯨꯡꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯁꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯤꯊ ꯅꯣꯛꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯍꯧꯔꯤ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯌꯥꯔꯧꯊꯦꯜ ꯈꯨꯜꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯁꯤꯗ ꯁꯒꯣꯜ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯡꯉꯝꯕ ꯃꯍꯥꯛꯁꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟ, ꯂꯩꯃꯔꯦꯝꯕꯤ ꯃꯤꯁꯅꯥ, ꯐꯝꯅꯥꯏꯕ ꯀꯌꯥꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯤꯜꯂꯗꯨꯅ ꯀꯨꯝꯍꯩ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯩꯔꯨꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯣꯝ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯂꯩꯀꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯂꯛꯄ ꯑꯁꯤꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯎꯁꯨꯞꯂꯦꯟ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯀꯥꯎꯖꯦꯡ ꯍꯥꯔꯧꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯈꯣꯡꯂꯗꯨꯅ ꯑꯍꯤꯡꯒꯤ ꯐꯖꯕ ꯑꯆꯤꯛꯄꯒꯤ ꯃꯒꯨꯜ ꯍꯦꯟꯒꯠꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥꯃꯊꯦꯜ ꯆꯤꯟꯗꯝꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ꯫ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯎꯁꯨꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯁꯨꯝ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯂꯝꯃꯤ꯫ ꯎꯁꯨꯝ ꯃꯍꯥꯛ ꯃꯊꯟꯇ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯁꯨ ꯇꯧꯗ꯭ꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯇꯧꯗ꯭ꯔꯤꯒꯤ ꯇꯥꯟꯊꯥꯗ ꯈꯣꯡꯂꯝꯃꯤ꯫ ꯇꯧꯗ꯭ꯔꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅꯁꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯁꯦꯡꯅ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯎꯁꯨꯝꯒꯤ ꯅꯥꯞꯄꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯃꯥꯂꯪꯂꯛꯇ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯁꯒꯣꯜ ꯑꯃꯅ ꯃꯍꯥꯛ ꯇꯝꯅ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯅꯥꯁꯣꯟꯅꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯎꯁꯨꯝ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯗ, ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗꯕꯨ ꯑꯩꯍꯥꯛꯅ ꯇꯥꯔꯛꯂꯤꯕ ꯁꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯥ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯁꯤꯗꯕꯨ ꯀꯤꯖꯩꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯁꯨꯝ ꯑꯃꯨꯛ ꯇꯞꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯌꯥꯝꯅ ꯋꯥꯅ ꯃꯁꯥꯗꯨ ꯈꯥꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯊꯈꯤꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯎꯁꯨꯝ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯅ ꯀꯟꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯑꯣꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯄꯂꯦꯝ ꯄꯣꯝꯃꯤꯅ ꯇꯥꯔꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯧꯗꯣꯛꯇꯨꯅ ꯃꯃꯣꯝꯒꯤ ꯀꯥꯔꯣꯝꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯣꯝꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯎꯁꯨꯝ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯃꯣꯝ ꯃꯍꯥꯛꯄꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯋꯥꯡꯆꯣꯡꯅ ꯃꯃꯣꯝ ꯃꯍꯥꯛꯄꯨ ꯌꯦꯡꯂꯗꯨꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯎꯁꯨꯝ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯏꯃꯣꯝꯒꯤꯗꯃꯛ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕꯁꯤꯗꯤ ꯅꯃꯪ ꯅꯍꯥꯗ ꯎꯍꯩꯗ꯭ꯔꯕ ꯑꯀꯤꯕ ꯎꯔꯝꯒꯅꯤ꯫ ꯄꯂꯦꯝ ꯑꯣꯏꯕꯤ, ꯏꯃꯣꯝ ꯑꯁꯤꯒ ꯉꯁꯤꯒꯤꯗꯤ ꯅꯤꯡꯊꯤꯖꯅ ꯇꯨꯃꯤꯟꯅꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯋꯥꯡꯆꯣꯡꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯝꯃꯤꯅ ꯃꯃꯣꯝ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯑꯍꯤꯡ ꯑꯁꯤꯃ ꯃꯃꯣꯝꯒꯤ ꯀꯥꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯑꯃꯗ ꯁꯒꯣꯜ ꯊꯧꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯈꯛꯅ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯃꯃꯤꯠ ꯅꯥꯝꯃ ꯇꯥꯡꯕ, ꯌꯥꯝꯅ ꯐꯠꯇ꯭ꯔꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕꯅ ꯉꯥꯎꯔꯕ ꯀꯩꯔꯨꯡꯕꯒ ꯂꯣꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯈꯪꯖꯔꯛꯂꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯡꯉꯝꯕ ꯃꯍꯥꯛꯅꯦ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯈꯣꯡꯗꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄ ꯊꯧꯔꯥꯡ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯩꯔꯨꯡꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯍꯥꯏꯐꯦꯠ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯗꯨꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫
ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯄꯒꯤꯗꯃꯛ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯉꯥꯛꯇ ꯌꯥꯎꯕ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯁꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯩꯔꯨꯡꯕꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯨꯡ ꯃꯍꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯊꯪ ꯁꯣꯏꯗꯅꯃꯛ ꯄꯥꯡꯊꯣꯛꯂꯁꯤ ꯐꯒꯅꯤ ꯑꯉꯝꯕ ꯅꯅꯥꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯖꯔꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯔꯝꯃꯤ ꯌꯥꯔꯧꯊꯦꯜ ꯈꯨꯜꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯃꯤꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯈꯟꯅꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯣꯡ ꯃꯍꯥꯛꯁꯨ ꯀꯥꯡꯗꯣꯡ ꯐꯥꯔꯛꯂꯦ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯂꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯃ ꯊꯤꯕꯤꯅꯕ ꯇꯧꯔꯁꯤꯗꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯕꯤꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯑꯩꯍꯥꯛꯇꯤ ꯏꯃꯣꯝ ꯂꯩꯀꯥꯕꯨ ꯏꯃꯧ ꯑꯣꯏꯅꯤꯡꯉꯤꯗꯣ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯁꯨ ꯑꯩꯍꯥꯛꯀ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯅꯈꯤ ꯅꯆꯥ ꯏꯆꯥ ꯄꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯣ ꯆꯞ ꯆꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤꯗꯣ ꯂꯩꯃꯔꯦꯝꯕꯤ ꯃꯤꯁꯅꯥ ꯃꯔꯛ ꯊꯠꯅ ꯑꯃꯨꯛ ꯍꯪꯒꯠꯆꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯩꯖꯕꯗꯤ ꯅꯠꯆꯗꯦꯗꯣ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯏꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤꯁꯨ ꯀꯔꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗꯣꯛꯈꯤꯁꯤꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯤꯁꯤ ꯂꯩꯃꯔꯦꯝꯕꯤ ꯃꯤꯁꯅꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯨꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯑꯩꯍꯥꯛꯇꯤ ꯏꯆꯥꯒꯤ ꯋꯥꯈꯜꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯏ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯡꯉꯝꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯐꯤꯡ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯄꯟꯊꯧ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯂꯦꯝ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥꯅ ꯄꯨꯅꯦꯝꯖꯔꯤ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯏꯆꯥ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯟꯊꯧꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯄꯟꯊꯧ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯃꯔꯨꯞꯂꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯁꯥꯗꯥꯟꯕ ꯈꯣꯡꯗꯣꯏꯖꯔꯨꯒꯦ ꯍꯥꯏꯕꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯌꯥꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯅꯩ ꯅꯤꯡꯊꯧꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯕꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯍꯔꯥꯎꯅ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯀꯩꯔꯨꯡꯕ ꯃꯍꯥꯛꯁꯨ ꯑꯔꯣꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯁꯤꯜꯂꯗꯨꯅ ꯂꯩꯔꯝꯃꯤ ꯎꯁꯨꯞꯂꯦꯟ ꯈꯨꯜꯗꯅꯤ ꯎꯁꯨꯝꯅ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯉꯁꯤꯁꯨ ꯊꯦꯡꯅꯔꯗꯨꯅ ꯃꯍꯥꯛꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯝꯗ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯎꯁꯨꯝꯅ ꯇꯧꯗ꯭ꯔꯤ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯃꯪꯗ ꯎꯈꯤꯕ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯀꯥꯝꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯤ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯇꯧꯗ꯭ꯔꯤ ꯑꯁꯤꯅ ꯍꯦꯛ ꯈꯣꯡꯕꯃꯛꯇꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯁꯨꯛꯄ ꯎꯃꯪꯗ ꯆꯥꯛꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯉꯩꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯎꯁꯨꯝꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯁꯒꯣꯜ ꯑꯃꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯆꯞ ꯂꯦꯞꯂꯝꯃꯤ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯂꯦꯞꯄꯗꯒꯤ ꯁꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ ꯎꯁꯨꯝ ꯋꯥꯈꯜꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯈꯣꯡꯂꯝꯃꯤ
ꯁꯒꯣꯜꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯎꯁꯨꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯡꯂꯛꯂꯤꯕꯗꯨ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯂꯝꯃꯤ꯫ ꯍꯦꯟꯅ ꯉꯛꯂꯤꯕ ꯑꯃꯅ ꯎꯁꯨꯝꯅ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯈꯣꯡꯂꯗꯨꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇꯅꯗꯤ ꯃꯍꯥꯛꯄꯨ ꯃꯁꯛ ꯎꯔꯝꯗꯦ꯫ ꯁꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯁꯨꯝꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯄꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯁꯨꯝ ꯇꯧꯗ꯭ꯔꯤ ꯈꯣꯡꯕ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯈꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯃꯛ ꯇꯞꯊꯔꯛꯂꯝꯃꯤ꯫ ꯎꯁꯨꯝꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯎꯁꯨꯝꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯖꯔꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯎꯁꯨꯝ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯁꯒꯣꯜ ꯑꯁꯤꯒꯤ ꯁꯌꯥꯡꯊꯛꯇ ꯀꯥꯈꯠꯂꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯁꯨꯝꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯁꯌꯥꯡꯊꯛꯇ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜ ꯑꯁꯤ ꯊꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯎꯁꯨꯝ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯔꯝꯗꯦ꯫ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯛꯄꯅ ꯇꯝꯄꯥꯛ ꯌꯧꯒꯗꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜꯗ ꯁꯒꯣꯜ ꯑꯁꯤꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯎꯁꯨꯝꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯌꯧꯔꯛꯄ꯫ ꯎꯁꯨꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯤꯕ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯃꯤꯠꯇ ꯍꯥꯏꯐꯦꯠ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯁꯨꯝ ꯁꯒꯣꯜ ꯊꯛꯇꯒꯤ ꯁꯠ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯒꯅꯤ ꯈꯪꯂꯗꯨꯅ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁꯌꯥꯡꯊꯛꯇ ꯀꯥꯈꯠꯂꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯈꯣꯡꯂꯛꯏ꯫ ꯎꯁꯨꯝꯁꯨ ꯑꯃꯨꯛ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯎꯁꯨꯞꯂꯦꯟ ꯈꯨꯜ ꯇꯝꯅ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯅ ꯈꯨꯜꯗ ꯌꯧꯁꯜꯂꯝꯗꯅ ꯎꯁꯨꯝꯕꯨ ꯊꯝꯕꯤꯔꯝꯂꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯎꯁꯨꯝꯗꯤ ꯉꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯈꯜ ꯏꯇꯥ ꯇꯥꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯄꯣꯝꯃꯤꯅ ꯃꯃꯣꯡꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯦ, ꯀꯔꯤꯅꯣ ꯏꯃꯣꯝ, ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯌꯥꯆꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯑꯃꯨꯛ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯍꯥꯛꯄꯨ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯣꯝꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯎꯁꯨꯝ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯝꯂꯒ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯐꯃꯨꯡꯊꯛꯇ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯂꯦꯝ ꯃꯍꯥꯛꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯕꯗ ꯎꯁꯨꯝ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, "ꯀꯔꯤꯅꯣ, ꯑꯩꯍꯥꯛꯄꯨ ꯍꯧꯖꯤꯛꯇ ꯁꯒꯣꯜ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯂꯒ ꯐꯃꯨꯡꯊꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯇꯧꯅꯣ? ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯀꯣꯛꯁꯦ ꯆꯥꯛꯀꯗꯧꯔꯕ꯭ꯔꯥ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯇꯧꯗ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯗ ꯇꯞꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯇꯞꯅ ꯄꯂꯦꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ, "ꯄꯂꯦꯝ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯪꯖꯒꯦ, ꯃꯁꯤꯕꯨ ꯀꯅꯥꯒꯤꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯧꯗ꯭ꯔꯤ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯄꯣꯝꯃꯤꯗ ꯎꯠꯂꯝꯃꯤ꯫ ꯄꯣꯝꯃꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕ ꯋꯥꯐꯝ ꯀꯌꯥꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯄꯣꯝꯃꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯃꯤꯅꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯃꯥ, ꯑꯩꯍꯥꯛꯇꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯃꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯔꯝꯂꯤꯕ?
ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯎꯁꯨꯝꯅꯗꯤ ꯄꯤꯔꯝꯗꯦ ꯑꯃꯨꯛꯁꯨ ꯇꯟꯍꯪ ꯍꯪꯖꯤꯜꯂꯛꯂꯝꯃꯤ ꯃꯃꯣꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯂꯦꯝ ꯃꯍꯥꯛꯇꯤ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯆꯨꯡꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯣꯝꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ ꯏꯃꯣꯝ ꯉꯁꯤꯗꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯏꯃꯣꯝꯒꯤ ꯅꯐꯝꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯍꯥꯏꯔꯒꯦꯗꯣ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯎꯁꯨꯝ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯂꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔꯗꯤ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯎꯁꯨꯝꯅ ꯌꯥꯝꯅ ꯉꯛꯅ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯪꯖꯔꯝꯃꯤ ꯄꯟꯊꯧ ꯅꯃꯣꯝꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯃꯃꯣꯝ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯟꯊꯧ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯋꯥꯡꯆꯣꯡꯅ ꯃꯃꯣꯝꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯂꯣꯠꯇꯅ ꯂꯤꯔꯛꯂꯝꯃꯤ ꯏꯃꯣꯝ ꯅꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯅꯠꯇꯦꯗꯣ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯌꯥꯏꯄꯨꯕꯤ ꯍꯥꯏꯅ ꯀꯧꯏꯗꯣ ꯅꯍꯥꯛ ꯑꯁꯦ ꯇꯝꯄꯥꯛꯀꯤ ꯆꯅꯨꯔꯥ ꯑꯃꯅꯤ ꯅꯍꯥꯛꯀꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯆꯔꯩ ꯐꯤ ꯑꯁꯤꯅ ꯏꯃꯣꯝꯒꯤ ꯅꯤꯡꯊꯥꯅꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯎꯁꯨꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯎꯁꯨꯝ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯄꯣꯛꯂꯛꯂꯝꯃꯤ ꯁꯒꯣꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯨꯕ ꯇꯁꯦꯡꯅ ꯄꯟꯊꯧ ꯃꯍꯥꯛꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯇꯝꯄꯥꯛꯀꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯠꯇꯅ ꯍꯪꯖꯩ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯑꯁꯦꯡꯕ ꯄꯂꯦꯝ ꯄꯟꯊꯧꯅ ꯀꯅꯥ ꯀꯅꯥ ꯃꯈꯣꯏꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯐꯨꯡꯕꯪꯅꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ 12 ꯂꯨꯀꯣꯏ ꯆꯤꯟꯗꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯃꯤ ꯎꯁꯨꯝ ꯃꯍꯥꯛꯇꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯊꯤꯔꯛꯂꯝꯃꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯅꯥꯁꯣꯟꯅꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁꯒꯣꯜ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯥꯎꯖꯦꯡ ꯍꯥꯔꯧꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯔꯕ ꯇꯧꯗ꯭ꯔꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯐꯖꯕ ꯃꯒꯨꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯍꯦꯟꯒꯠꯍꯜꯂꯝꯃꯤ ꯁꯒꯣꯜ ꯑꯁꯤꯅ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯎꯁꯨꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯣꯝ ꯅꯍꯥꯛ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯂꯤ ꯉꯁꯤꯗꯤ ꯏꯄꯥ ꯂꯥꯛꯂꯕꯅꯤ ꯏꯃꯣꯝꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯅꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯂꯃꯟ ꯁꯤꯡꯖꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯎꯁꯨꯝꯒꯤ ꯃꯀꯣꯛꯇ ꯃꯔꯩꯅ ꯂꯦꯛꯊꯣꯛꯄꯤꯔꯝꯃꯤ ꯎꯁꯨꯝ ꯃꯀꯣꯛ ꯅꯣꯟꯊꯖꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯅꯦꯝꯖꯔꯝꯃꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯁꯒꯣꯜ ꯑꯁꯤ ꯑꯔꯪꯕ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯎꯁꯨꯝꯕꯨ ꯇꯣꯡꯍꯜꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯒꯣꯜ ꯑꯁꯤꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯁꯨꯝꯒꯤ ꯃꯃꯤꯠꯇ ꯄꯨꯝꯅꯃꯛ ꯎꯔꯛꯂꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯌꯥꯔꯧꯊꯦꯜ ꯂꯩꯕꯥꯛꯇꯅꯤ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯑꯉꯝꯕ ꯁꯥꯊꯧꯕ ꯃꯍꯥꯛꯅ ꯌꯦꯛꯅꯕ ꯀꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯄꯦꯟꯕꯤꯔꯗꯨꯅ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯈꯣꯡꯅꯦꯠ ꯁꯥ ꯑꯣꯏꯔꯤꯕ ꯁꯒꯣꯜ ꯃꯆꯨ ꯑꯉꯧꯕ ꯉꯥꯛꯇ ꯑꯣꯏꯔꯤꯕ ꯑꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯁꯒꯣꯜ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯁꯒꯣꯜ ꯑꯁꯤ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟꯒꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯀꯩꯔꯨꯡꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯒꯣꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯔꯨꯡꯕꯅ ꯀꯂꯛ ꯃꯤꯍꯧꯕ ꯐꯥꯎꯔꯝꯃꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯀꯩꯔꯨꯡꯕ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯄꯥꯎꯗꯒꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯒꯣꯜ ꯑꯁꯤꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯍꯤ 100 ꯁꯨꯔꯛꯂꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ
ꯃꯥꯏꯆꯧ ꯀꯌꯥꯅ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯖꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯁꯒꯣꯜ ꯑꯃꯈꯛꯅꯤ꯫ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯊꯝꯕꯥꯜ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯆꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯃꯅꯤ꯫ ꯃꯥꯏꯆꯧꯁꯤꯡꯅꯗꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯂꯥꯏꯔꯩꯄꯥꯛꯇꯅꯤ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯈꯣꯡꯅꯦꯠ ꯁꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯅꯣꯡꯃ ꯆꯤꯡꯎꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯝꯃꯤ: ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯊꯧꯖꯥꯟꯕꯤꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯑꯃꯨꯛꯇ ꯈꯣꯡꯗꯥꯍꯟꯕꯤꯌꯨ꯫ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯁꯤꯡꯅ ꯍꯥꯏꯅꯕꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯅꯅꯥꯏꯁꯨ ꯑꯃꯨꯛꯇꯪ ꯃꯥꯂꯦꯝ ꯀꯣꯏꯅ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯑꯃꯨꯛ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯖꯔꯛꯀꯦ꯫ ꯃꯅꯥꯏ ꯈꯣꯡꯅꯦꯠ ꯁꯥ ꯑꯣꯏꯔꯤꯕ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯆꯨꯝꯕ ꯍꯥꯏꯖꯕ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ: ꯏꯅꯥꯏꯅꯕꯨ ꯈꯣꯏꯗꯥꯖꯔꯕꯗꯤ ꯈꯣꯡꯗꯣꯏꯔꯨꯁꯣ ꯈꯣꯡꯗꯣꯏꯔꯨꯁꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯨꯏꯔꯛꯂꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯐꯝ ꯂꯩꯇꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯥꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯍꯦꯛ ꯌꯧꯔꯛꯄꯃꯛꯇꯗ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯕ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯁꯥꯏꯒꯣꯜꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ, ꯃꯔꯤꯛ ꯆꯨꯝꯕ, ꯎꯖꯥꯎ ꯇꯂꯥ ꯄꯥꯃꯦꯜ, ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯀꯌꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯅꯨꯡꯁꯤꯕꯇꯅ ꯌꯦꯜꯂꯝꯕ ꯑꯁꯤ ꯎꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯣꯡꯅꯦꯠ ꯁꯥ ꯑꯣꯏꯔꯤꯕ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯎꯃꯪ ꯀꯌꯥꯗꯒꯤ ꯑꯁꯨꯝ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯣꯏꯅ ꯇꯧꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯕ ꯅꯤꯡꯊꯧꯔꯦꯜ ꯑꯃ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯎꯃꯪꯗ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯁꯒꯣꯜ ꯑꯁꯤꯒ ꯍꯛꯊꯦꯡꯅꯅ ꯍꯦꯛ ꯊꯦꯡꯅꯔꯦꯗꯣ꯫ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯃꯨ ꯇꯥꯏꯕꯪꯃꯤ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯒ ꯃꯤꯆꯥꯟꯅꯔꯨꯕ ꯃꯤꯀꯨꯞꯇ ꯁꯒꯣꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯂꯝꯕ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯇꯕꯨ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯃꯛꯇ꯭ꯔꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯁꯒꯣꯜ ꯑꯁꯤꯒꯤ ꯈꯣꯡꯌꯥꯗ ꯆꯪꯖꯗꯨꯅ ꯄꯨꯅꯦꯝꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯛꯇ꯭ꯔꯕ ꯃꯅꯥꯏ ꯑꯃ ꯐꯪꯖꯔꯕ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪꯕꯨ ꯀꯥꯎꯊꯣꯛꯂꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯛꯄ ꯎꯃꯪꯗ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯏꯔꯥꯠ ꯊꯧꯅꯤꯖꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯇꯨꯅꯇ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯔꯣꯜ ꯁꯨꯊꯥꯡ ꯑꯅꯤ ꯑꯍꯨꯝ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯔꯦꯜ ꯁꯥꯒꯩꯒꯤ ꯃꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯤꯗꯥꯡꯂꯦꯟꯅ ꯑꯃꯨꯛ ꯁꯒꯣꯜ ꯑꯁꯤꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯉꯝꯕ ꯁꯥꯊꯧꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯁꯪꯒꯥꯏꯗ ꯄꯨꯔꯛꯂꯗꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯌꯣꯛꯂꯝꯃꯤ ꯑꯃꯗꯤ ꯏꯔꯥꯠ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯊꯧꯕ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯗ ꯃꯉꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯍꯤꯌꯥꯏꯅꯨꯅꯁꯨ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯉꯝꯕ ꯁꯥꯊꯧꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯣꯝ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯃꯣꯝ ꯑꯁꯤꯅ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯩꯔꯨꯡꯕ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯁꯥꯊꯧꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯗꯤ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯂꯣꯟꯅ ꯁꯒꯣꯜ ꯁꯪꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯗꯨꯅ ꯁꯥꯊꯧꯕ, ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯃꯣꯝ ꯌꯥꯏꯄꯨꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯀꯩꯔꯨꯡꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯥꯊꯧꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ: ꯁꯒꯣꯜ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ? ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯍꯥꯏꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯊꯧꯕ
ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯔꯦꯝꯕꯗ ꯄꯤꯈꯝꯅꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯊꯧꯕꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯥꯊꯧꯕꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯁꯨꯝ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯍꯩꯖ꯭ꯔꯥꯡꯅ ꯀꯩꯔꯨꯡꯕꯒꯤ ꯃꯃꯤꯠ ꯅꯥꯝꯃꯗ ꯌꯨꯡꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯀꯩꯔꯨꯡꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯊꯧꯕꯕꯨ ꯃꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯁꯥꯊꯧꯕꯅ ꯌꯥꯝꯅ ꯋꯥꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯟꯈꯤ ꯁꯥꯊꯧꯕ ꯃꯍꯥꯛꯇꯤ ꯈꯨꯗꯛ ꯑꯁꯤꯗ ꯃꯌꯨꯝꯃꯛꯇꯗ ꯑꯗꯨꯃꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯁꯤꯅ ꯌꯥꯏꯄꯨꯕꯤ ꯃꯍꯥꯛꯄꯨ ꯀꯜꯂꯛꯈꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯅ ꯄꯤꯛꯂꯤꯕꯤ ꯌꯥꯏꯄꯨꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯇꯧꯗ꯭ꯔꯤ ꯑꯃꯈꯛ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯣꯝ ꯁꯛꯄꯤ ꯅꯍꯥꯛꯅ ꯀꯥꯡꯗꯣꯡ ꯁꯥꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯧꯗ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯏꯄꯥꯕꯨ ꯀꯧꯔꯛꯎ ꯏꯃꯣꯝ ꯅꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯩꯍꯧꯔꯣꯀꯣ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯔꯣ ꯏꯄꯥꯁꯨ ꯎꯃꯪꯗ ꯆꯪꯗꯨꯅ ꯁꯥꯊꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯎꯃꯪꯗ ꯆꯪꯈꯤꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯎꯁꯨꯡꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯊꯛꯇ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯎꯁꯨꯝ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯄꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯇꯨꯅ ꯂꯩꯔꯤꯕ ꯋꯥꯡꯆꯣꯡ ꯑꯃꯗꯤ ꯄꯣꯝꯃꯤ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨꯅ ꯃꯆꯤꯟ ꯈꯨꯝꯖꯤꯟꯖꯩ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯡꯉꯝꯕ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯂꯣꯏ ꯈꯔꯒ ꯄꯨꯟꯗꯨꯅ ꯑꯁꯨꯝ ꯆꯤꯡꯂꯣꯝꯗ ꯁꯥ ꯇꯥꯟꯕ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ ꯎꯃꯪꯗ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯃꯇꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯖꯤ ꯑꯃꯈꯛ ꯎꯔꯛꯂꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯂꯣꯏꯁꯤꯡꯒ ꯂꯝꯕꯤ ꯃꯥꯡꯅꯈꯤꯗꯨꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯗꯦ ꯃꯍꯥꯛ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯑꯁꯨꯝ ꯁꯖꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕ ꯃꯄꯥꯅꯤꯡꯊꯧꯒꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯃꯈꯛ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯊꯤꯕ ꯐꯪꯂꯝꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯎꯁꯨꯝ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯄꯥꯝ ꯑꯗꯣꯝꯗ ꯉꯍꯥꯟ ꯃꯈꯩꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯑꯗꯨ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯍꯨꯠ ꯁꯤꯟꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯝꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯃꯊꯟꯇ ꯌꯧꯔꯛꯂꯝꯃꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯎꯁꯨꯝ ꯃꯍꯥꯛꯁꯨ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯐꯤꯖꯣꯜ ꯅꯠꯂꯝꯗꯦ ꯃꯐꯝ ꯀꯩꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛ ꯇꯞꯅ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯎꯁꯨꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯅ ꯎꯁꯨꯝꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯇꯦꯟ ꯂꯤꯔꯨꯡ ꯄꯥꯏꯗꯨꯅ ꯂꯤꯔꯤ ꯆꯤꯡꯂꯤꯕꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯄ ꯃꯄꯥ ꯆꯥꯅꯅ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯁꯤꯗ ꯎꯁꯨꯝꯕꯨ ꯅꯥꯀꯟ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯆꯣꯡꯊꯣꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯎꯁꯨꯝ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯈꯨꯗꯛ ꯑꯁꯤꯗ ꯀꯩꯔꯨꯡꯕꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯀ ꯇꯦꯟ ꯀꯥꯞꯅꯔꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯝꯃꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯎꯁꯨꯝꯕꯨꯁꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯔꯝꯃꯤ
Asumna hanba laitana mazaibu mahakna yeknabasing adubu maithiba pirammi miyoi kharadi thawai hingnanaba mafam asi thadokuna kanna chenakhirami mazaibu mahaksu kharadi aduk soklammi usumna mayumda purakladuna wangchong amadi pomi makhoi anigi mafamda thokibasing adu wari liduna khangalami aduga mazaibu mahaki asokpa asisu hidak tawbiraduna ngaihak pothahalami nakan amaromda mazaibu mahaki marup loisingna mazaibu mahaku thiba phanglatraba aduda makhoisu umang asida ahing yarekpa tarami yarau thel khuldani aronba lami amana chelakladuna thokhiba thodok pumnamak kairungbagi mafamda amata chithadana paw tamlami kairungba mai hauna saurami kairungbana sanakhiba aronba phatraba wafam pumnamak haujikti mahaki mamom laikanasu khangkhirami ngahan makhai mahaki wakhalda khalamba mazaibu mahaki wakhal adu thadokladuna mahaka hek pokminaba mabungni haina khanjakhirami mazaibu pangambana mahaki asengbasing adu usumgi mafamda wari liraduna khanghalami adugo usumdi mahaki haurakpham mahangna angang oiringaida thokhiba thodokсing adugi wari liduna khanghalami wari sing adu tarubada mazaibu pangamba mahaksu wakhal pumnamak tarakladuna makhoi ani haujiktada angakpa poknarami matam adu mazaibungona chahi 8 muk surakpa matamni aduga usumna chahi ani changlakpa matamni sana konungda mazaibungo pangambana yaipubibu laknaduna sanaminakhi aduga marak aduda chahi 4 mapung pharaklabi laikasu yaurami asengba thokhiba thodokсing aduna maram oiraga haujikti usumsu mahakpu yokpi palem panthau makhoi anigi ayaba lawjaruduna mazaibu mahaki matung innaduna mahaki haurakpham tampak lamdam yarauthel khulda khongdoiraklami umangi lambida mazaibu mahaki marup loisingsu punna amuk thengnaraduna sana konungda punna hanminaraklami haujikti mazaibu amadi usum makhoi ani lona wa tanaduna kairungbagi mathakta laman khumnanaba thaurang pumba yatlami adubu ikui kuidana yarauthel khul asigi ningthau khubambu kairungbana kalak mihauraduna mahaki aronba lanmi singduga punsinnaduna ahing amada lona landaraklami aduga sana konung asibu khudum chansilami ningthau yauna mahaki imung manung pumba lanjenarami asumna maikai animakta akan mamaongda lan tawraklami mamai thangda lan asi ningthau sidang lena mai pakladuna marupki saklon lauramba phatraba kairungbabu maithiba pirami yaipubina mahakpu hekpopiba palem panthau makhoi anigi laman khumjaraduna kairungba amadi mahaki miwai kayabusu yaibi thawai laurami lanphamda mazaibungo pangamba mahakpu kannanaba honaba matamda laikasu mahaki panthaugi makhutta adumak thawai thakhirami asumna haujikti tangdu laitana khul asi palami nongma ahing amada yaipubina mahaki tawdri adu amuk hana khongluba matamda lai sagol aduna sana ngakti yawba khaw macha ama puraga laklami aduga mahaki mafamda taibang mirolda asumna haireklami ipagi yaipubi haujikti ipagi senthasu pangthokpa loiredo laining thau mahakna lairam lenda karaklo haiduna sana yathang tawthabirakle masi lausilu sana ngakti yawba khawni masigi sana asina matam chuppada awat apa laitana ana ayek yawdaba nungai yaifana panjaro singi lamdamda laihoriba nahaki palem panthau makhoi ani busu mafam masida puraktuna nungaina laiminnarodo ipasu khongdoi khrage asi hairam laduna laigi sagol asi nungsit ki mamang thaduna mikup asida arangba mangal kayaga loinaduna mangkhirami pumnamak yaipubi gi manglanda lakpu oirami adubu taseng namak laigi sagol aduna piramba sana ngakta yawba khaw macha adudi mahakna tumliba phamungthak aduda adumak lengdena lairammi singda laihauba wangchong amadi pomi makhoi anisu yarau thel khul asida purakladuna mahakpu hek pokpa
ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯡꯉꯝꯕ ꯑꯃꯗꯤ ꯌꯥꯏꯄꯨꯕꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯂꯩꯕꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫